Lakhipuronline puthokchaba September gi tang 13 thangje numit ki Khomjinba Pao tabirasi. Ahanbada maruoiba Pao Hayeng grade 3 gi ahang bapam lising ahum chamaga kuntaret ki damak candidate laktara mathoi lising kunhumdoi ga chani ga supna marina parikha phamgadori. Silchar Vivekananda Road ki Vivekananda apartment ta college tamlibi mahiroi ama thori janduna siramle. Ningsing Kun Biodiversity Park ta phajataba mawngda athoba singi mitam mathak kaduna photo namluba sing wakal tahankre. Dr. Mansuk Mandavia na retired tauraba Sportsperson singda research program da saruk yanana bahaikre amasung Bharat ki ahanba oina mi puduna sunrang da chatkadaba Gaganyaan lagliba December thada khongsana na basem saba hokre. Hauzik mapung Pao tabirasi. Assam Direct Recruitment Exam ADRE exam September gi 15 hayeng nongmaijing dagi hauduna pangthokadaba Assam gi grade 3 amadi grade 4 recruitment exam gi tamak NF Railway na special train tarani thoi chalhan gadori. Exam asi September gi 15 September gi 18 amasung October gi 13 ta pangthokani. Mark chamaga humbutra manga gi pung ahum gi parikha sida punna wahang chamaga yangkhai yauri. Paukhum ama lana khumbada mark suinoda semik ani manga kakadori. Hayeng nongmaijing da pangthokadori ba grade 3 gi ahang wafam lising ahum chamaga kuntret asiki tamak candidate laktara mathoi lising kunhumdoi ga chani ga supna marina parikha phamgadori. Rajya sigi jila kunipan gi apunba center lising ani chahung supna manga da parikha si pangthokani. Nakal amaromda Assam lenga ki cabinet mifamna ngarang laukiba wareb amada secondary school singi contractual oza lising mariga chatruka humpumapan permanent ohenbagi pandamda special recruitment drive pangthoklagani hairi. Thaurang asina haukiba lising ani ga tarada contractual basis da secondary education gi oza oina changkiba sing regular oiragani hairi. Silchar Vivekananda Road ki Vivekananda apartment building da college tamlibi mahiroi ama thori jantuna siramle. Nat title gi mahiroi asi Silchar gi Ramanuj Gupta Junior College ki higher secondary first year da tambini hairi. Pau phangbadagi ngarang irai nimita police na Vivekananda apartment ta thunglabada mahiroi asi siraga lairamba thengnabani hairi. Magistrate jauna Tarapur police na asiba hakchang postmortem gi tamak Silchar Medical College Hospital da thaki. Imung manungi miyoi singna police ta haikibada mahiroi asigi mapa yumda halakpada phibam asida thengnabani hairi. Adumoinamak thodokasigi matangda langla langjin puthokna naba police na thi humbagi thabak chatari haina pawasina makhatari. Mitei mayek tamlasi haiba pandam puduna Manipuri Sanskritik Sangsthana chatharagliba Mitei mayek awareness campaign ngarang September gi 13 irai numita Gurukul School Kabugonsta Mitei mayek basic and diploma course tampham hangdokre. School asigi principal K Lal Babu Singhana mayai tangbal loduna pangthokiba thoramaduda Luki President Abhiram Sharma BP Vidyapati Modon Chan, Manikumar Nauremcha amasung Krishna Chandra Sarmana Thauramga mari lainana wangangki. Manikumar Nauremcha na center asigi tambi takpi pagi marui pathaudang logani hairi. Kok sam lai mit pa na zil til khau smaina haira ga chingna haira yo phas paurani. Jiribam gi Ningsing Kun Biodiversity Park ta thamliba athoba bir tikendrajit ki khubamda Abdul Rahim Ibtikar Hussain amadi Ibadur Hussain Koba Ahmedabad amadi Kasimpur dalaiba nan Manipuri angang singna phajataba mawngda bir tikendrajit ki mitam mathakta kakhatuna photo video namnamba thengnabadagi pari puri athoba Ningsing Loop PPANL na angang ahum amadi makogi ahlaman singa punna wakan taminaraba matung angang sing asina khangdaduna tauribani amadi lale haina sengdokan kibagaluinana athoba ahum pauna brajabasi bir tikendrajit amadi thangal general gi maphamda asigumba thabak sing matungda tauraroi haiduna athoba ahum gi maphamda angang ahum asina lei pareng amamam huktuna lale haina PPANL na sengdokan khre. Hiramasi ki matangda Okram Opendra Mitei Luching Purel Pari Puri athoba Ningsing Lupna Paumi singda haikibada Makhatana Park asida lamkoiba lakpasingna asigumba thoganingdaba thodok sing thogan bitanaba laibak miyamda apil tawki. Aikoigi viral chatkiba Ningsing Kun gi Biodiversity Park gi matakta mitamda aikoigi laikai lamdam asigi satra singna
काखलगा मथक काखलगा अखोइगे फोटो नंबा वायरल ओरखिबा खुदिंगमक्तु मतुंगदा अमुक हना तौररोय हाइबिगी कइनो सिमा ngarang si moi request tawre loinana mathangda kanagumba isineno any mafam sida lakpa migoi khudingmangna ekoi gi haiba paripuri gi akoi gi ningsing khun gi mafam asida koiba lakpa matamda muti da kakatpa adegi nataba atopa kaigumba tawbu targadi madigi matungda mu hana tawbidana ba aina ekoi gi paripuri apunba ningsing luki mai kai degi ningsing jari केंद्र की यूथ अफेयर्स स्पोर्ट्स लेबर अमसुंग एम्प्लॉयमेंट मंत्री डॉक्टर मनसुख मंडावियाना भारत सिंबा थुंगना लैरिबा रिटायर्ड तौरबा स्पोर्ट्स पर्सन सिंगदा नौना होदोकपा रिटायर्ड स्पोर्ट्स पर्सन एम्पावरमेंट ट्रेनिंग रीसेट प्रोग्राम दा अप्लाई तौदना लेबाक असगी स्पोर्ट्स इकोसिस्टम दा हकथेंगना सरुक यानना बाहाइख्रे प्रोग्राम असी लेबाक असगी मिंगचट पुरखिबा रिटायर्ड तौख्रबा मसागी चाही यांखै फावबगी मनुंगदा लैबा सानारोय सिंगबु इकाई खुमनाबिबा अमसुंग पुकनिंग थौगत पिननबगी माइकेदा मरुओइबा खोंथांग अमने मसिना रिटायर्ड तौख्रबा एथलीट सिंगी स्किल सिंग नौना इनखटलगलिबा साना खोनबदा थवाई यावबा नाहा सिंगदा काना हलगनी हाइना मंत्रीना फोंदोखी प्रोग्राम असी लक्ष्मीबाई नेशनल इंस्टीट्यूट ऑफ फिजिकल एजुकेशन LNIPE का खुसेमनदुना पाइखतपने मसिगिदमक्ता lnipe.edu.in/reset program हाइरिबा पोर्टल असगी खुथांगदा अप्लाई तौदुना खुदोंगसाबा लौननबा हाइरे भारत की अहानबा ओइना मी पुदुना सुनरंगदा चटकदबा खोंसत गगनयान 1 लागलिबा दिसंबर थादा खोंसाननबा सेमसाबा हुख्रे नुमित हुमनिगी ओइबा खोंसत असिदा स्पेस क्राफ्ट असिना पृथ्वी की लैमाइदगी किलोमीटर चंब्री की मथक्ता कोइदुना लैरुरबा मतुंग अमुक तेक्ता काइदना भारत महासागरदा खोंदारकपगी पांदम थमले खोंसत असि इंडियन स्पेस रिसर्च ऑर्गेनाइजेशन ISRO ना लिसिंग अनिगा कुनगी दिसंबर दा चटनबा सेम साबा लोइरुरबनी अदुबु मतमदुदा COVID-19 की लाइचट नंबरम ओइरगा चटखिदबनी हाइरे हौजिक फावबगी ओइना भारत की एस्ट्रोनॉट मरी ग्रुप कैप्टन प्रशांत बालाकृष्णन नायर अंगद प्रताप अजित कृष्णन अमसुंग सुबांशु शुक्ला मखोय मरी खोंसत असिदा यावगदौरी खोंसत असिगी मतुंगदा भारतना थादमी तोंबा स्पेस क्राफ्ट माइपाकना खोंदाबगी पांदम थमले एनर्जी हीलिंग सेंटर Naturopathy and Magnetotherapy Hospital Maphamasida steam bath, hot water immersion bath, chiropractic bone setting, yoga, infrared, clinical magnetology, chakramat, spinal neuromassage acupuncture, acupressure, sirodhara massage na chingba chawkhatlaba mahusagi layeng pathap sing asina diabetes, kidney amadi liver ge anaba, paralysis, sciatica, spondylitis, khwang naba, khu naba, nerve ki anaba, blood pressure, heart disease, brain stroke, nupi gi laina amasung nupa gi hakchang thong gi laina loinana hakchang sikpa saba amadi joint pain layeng jari masita sunatana mipum khuding makna hakchang phana lainanaba steam bath amadi panchakarma tawbiduna hakchang gi hu chenba toxin lauthokpa yai lengsin birago energy healing center rongpur part 2 aduga city chamber na first floor smile market central road silchar 1 dani advance booking gi damak mobile number 9395732456 number asida call tawbirak na maning singjari अरोइबदा मरोइबा पाव अमुखन्ना हयेंग ग्रेड 3 की अहांग बफम लिसिंग अहुम चामगा कुंतरेट की दमक कैंडिडेट लाख 13 लिसिंग कुनहुमदोइगा चनीगा सुपना मरीना परीक्षा फमगदौरी सिलचर विवेकानंद रोड की विवेकानंद अपार्टमेंट कॉलेज तमलिबी माहिरोय अमा थौरी यानदुना सिरमले निंगसिंग खुन बायोडाइवर्सिटी पार्क ता फजदबा मवंगदा अथौबसिंगी मितम मथक कादुना फोटो नमलुबसिंग वाकल तहनख्रे डॉक्टर मनसुख मंडावियाना रिटायर्ड तौरबा स्पोर्ट्स पर्सन सिंगदा रीसेट प्रोग्राम दा सरुक यानना बाहाइख्रे अमसुंग भारत की अहानबा ओइना मी पुदुना सुनरंगदा चटकदबा गगनयान लागलिबा दिसंबर थादा खोंसाननबा सेमसाबा होख्रे लखीपुर ऑनलाइन यूट्यूब चैनल दी पाव संदुक जबा असिगी ओनदी मतंग असिदा लोइजरे